मियामगी खोलावगी मायोक्ता टर्म एंड कंडीशन खरदसु एग्रीमेंट चाही अमा सांगदोखरे नेशनल हाईवे 2 हांगदोकपदा कुकी जो काउंसिल गा यानाबा पुरखरे लोइना लोइना नाकल अमरमदा बफर जोन लानसेंदुना मैतै चांगलप यारोय हायना केजेसिना अमुक फोंदोरखरे टर्म एंड कंडीशन खर सेमदोक समजिन तौरबा मतुंग सस्पेंशन ऑफ ऑपरेशन सु एग्रीमेंट चाही अमा सांगदोखरे अमरमदा मिनिस्ट्री ऑफ होम अफेयर्स अमसुंग कुकी जो काउंसिल अनिगी मरकता दिल्ली दा हौकिबा निमित खरने असिदा वारी सानरबा मतुंग ngarangdagi national highway 2 हांगदोकपदा फ्री मूवमेंट लेहनबदा कुकी जो काउंसिल की माइकैदगी अयाबा पीखरे लमदम असगी मियाम अमदि सिविल सोसाइटी ऑर्गेनाइजेशन कयाना कुकी ग्रुप सिंगा चटनदिबसु एग्रीमेंट मखा ताना चथाबा यारोय हायना कन्ना लाउरिङै चेरक असिदा दिल्ली दा नाकल अहुमगी ओइबा मिफम पांगथोकलबा मतुंग सस्पेंशन ऑफ ऑपरेशन सुगी ग्राउंड रूल दा खरा सेमदोक सेमजिन तौरबा मतुंग एग्रीमेंट असि सही अमा सांगदोकपदा खुयेक पिनखरे मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ मणिपुर की मिहुतसिंग अमदि कुकी नेशनल ऑर्गेनाइजेशन केनो अमसुंग यूनाइटेड पीपल्स फ्रंट यूपीएफ की मिहुतसिंग यावना नाकल अहुमगी ओइबा मिफम अमा ngarang दिल्ली दा पांगथोकरे मिफम अदुदा हाना लेरिबा सुगी ग्राउंड रूल सिंग अमुक हाना येंगसलबा मतुंग खरा हापतो हापचिन तौबदा यानबा पुरकपदगी नाकल अहुमगी मरकता सस्पेंशन ऑफ ऑपरेशन सु एग्रीमेंट ngarangdagi sahi ama sangdokpada khuyek pinakibani ngarangi mifam aduda nakal ahumna yanakiba ground rules sing adude ahanbada KNO amasung UPF amadi makhoiga sabminari balup sing India manungda laiba natraga mapal lebakta base oiba arm group amataga organization level da orabasu natraga lanai level da orabasu mari amata lainataba ani subada KNO amasung UPF loinana makhoiga loinana sabminari balup amatana tawdaba ahum subada KNO amasung UPF loinana मखोइगा चपमिनारिबा लुपसिंगना एग्रीमेंट असिबु ngakna चटलिबा मखै मखोइगी मथक्ता सिक्योरिटी फोर्स आर्मी आसाम राइफल्स सेंट्रल अमदि पुलिस फोर्स अमदि स्टेट पुलिस ना ऑपरेशन चथदबा हाइबा वाफमसिंग यावरी रिवाइज ग्राउंड रूल असिदा मणिपुर की टेरिटोरियल इंटीग्रिटी दा अकाइबा पीदबा मणिपुर दा मतम चुप्पगी ओइना इंगतप्पा फिबम अमदा पुरकनबगिदमक यासेनबा अमा पुरकपगी वाफमसु यावरी लोइनाना मणिपुर कॉन्फ्लिक्ट असिगी vulnerable oiba area da laiba designated camp taret ki mafam hongdokpa designated camp masing hanthaba kholai sing manang nakpa CRPF PSF camp ta senaba amadi security force na so group ki kadar sing physical verification sathaduna makhoi gi marakta foreign national yawbra haina thidokpaga loinana yawram labadi delist tawba haiba wafam sing asida so KNO amasung UPF ki maikai digi ayaba pikhre haidi नाकलमरमदा बफर जो लानसेंदुना मैतै चांगलप यारोय हायना अमुकसु केजेसीना फोंदोरखरे मिनिस्ट्री ऑफ होम अफेयर्स का ngarang दिल्ली दा केजेसी की मिहुतसिंगा वारी सानादुना नेशनल हाईवे 2 हांगदोकपदा यानाखरबसु मेटेना बफर जो लानसेंदुना चांगसिलकपदि यारोय हायना कुकी जो काउंसिल केजेसीना थादरपो सेरोल अमदा फोंदोरखले ngarang दिल्ली दा नाकलनगी मरकता यानाकिबा वाफम मदुगी मतांगदा मीडियाना लाना वहानथोक पीरे हायना सु केजेसीना फोंदोकपदुना नेशनल हाईवे 02 इम्फाल दिमापुर लंबिदा हानादगी हौना कम्यूटर अमदि ट्रांसपोर्टेशन की चथोक चसिन अदुमक तौदुना लाक्ले नेशनल हाईवे असि ब्लॉकेट तौबगी वाफम लैते मरम असिना रीओपनिंग हाइबगी वाफम लैते मीडियाना लाना रिपोर्ट तौबने मिटे अमसुंग कुकीजो अनिगी मरकता लैरिबा बफर जोन सिंग निथिना मेंटेन तौबगा लोइना मसिबु इकाई खुमनगदबने हाइबो वाफम सु थमलकले अमरमदा कुमजा 2023 की मे 3 दगी कुकीजो मियाम की मथकता चथरिबा जेनोसाइड असिगी असुंबा वायल फंगहलो हाइबा डिमांड तौदुना कुकी वुमेन ऑर्गेनाइजेशन फॉर ह्यूमन राइट्स ना थासगी तरुकी अयुक पुंग 13 दगी हौरगा मियाम की खोंगसत अमा चुरचानपुर की कोइते फुटबॉल ग्राउंड दगी हौरगा तुइबोंगी वार ऑफ रिमेम्बरेंस फावबा चटकने हाइदे CNPO ना कंडेम तौरकले प्रो डेमोक्रेसी रिवोल्यूशनरी आर्मी ऑफ म्यांमार की कादर सिंगना TS मेरांग सिंह सरांगा अपोपा अंगारोंग सरांगा सोक्तोंग विलेज तलेबा मियोय असिपु तमथिन फुरकिबा थवोंग सांडेल नागा पीपल्स ऑर्गेनाइजेशन CNPO ना अकनमोंग द कंडेम तौरकले लालहौब असिना महाकु थासगी अमदगी फादुना पुखरगा तमथिन फुरबा मतोंग थासगी अहुमदा हुंदोकलम थवोंग असि इंग सिग्नल लेजरिबा मफम असगी खुंजासिंग दा अकेखंग पीबनी असिगुम थवोंग असिना हेना फतबा फिबम अमा लाकपद नतना नुंगसिनदना बगे फिबम द लाकनी हाइदे लोइना मरी लेनबा अथॉरिटी ना अथुबा मतमदा थौदो असिगी अचुंबा वायल फंगहनगदबने हाइना सु डिमांड तौरकले ngarang कुकी सु मिलिटेंट सिंगा भारत सरकार गा सेमदोक सेंजिन अमदि यानाबा खरगे मखादा सु एक्सटेंड तौखेबगा लोइनाना नेशनल हाईवे 2 फ्री मूवमेंट ओहेंदुना चतोगसिन तौबदा यानाबा पोरखिबा दुगिदमक MLATS बिस्वाजना प्राइम मिनिस्टर श्री नरेंद्र मोदी जी अमदि यूनियन होम मिनिस्टर श्री अमित शाह जी की खोंगथांग असना मणिपुर दा शांति पुरकनबगी अचौबा लंबी अमदा चंगसिलकपनि हाइना थागतपा फोंदोखरे
ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯪꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤ ꯍꯥꯏꯅ ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯊꯤꯡꯂꯤꯕꯁꯤ ꯃꯔꯝ ꯆꯥꯗꯦ, ꯃꯤꯇꯣꯞꯁꯤꯡ ꯄꯨꯂꯞ ꯀꯧꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕꯔꯥ ꯍꯥꯏꯅꯁꯨ ꯊꯝꯂꯛꯂꯤ꯫ ꯂꯩꯅꯔꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯅꯠꯇꯅ ꯑꯐꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯅ ꯇꯥꯏꯁꯤꯟꯅꯕꯒꯤ ꯃꯍꯨꯠ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯪꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯈꯨꯌꯥꯊꯣꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯨꯅꯤꯌꯔ ꯆꯦꯝꯕꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯤꯛꯀꯤ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯄ ꯆꯪꯏ꯫ ꯑꯐꯕꯗꯤ ꯐꯩ, ꯐꯠꯇꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯕꯒ ꯂꯣꯏꯅꯅ ꯐꯠꯇꯕꯗꯨꯁꯨ ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯕ ꯆꯪꯏ꯫ ꯃꯤ ꯑꯃꯅ ꯁꯣꯏꯔꯛꯄꯗ ꯃꯤ ꯑꯗꯨꯒꯤ ꯐꯨꯔꯨꯞ ꯄꯨꯝꯕ ꯄꯛꯁꯤꯟꯗꯨꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯇꯥꯍꯜꯂꯛꯅꯕ ꯁꯤꯟꯕꯒꯤ ꯊꯕꯛ ꯊꯥꯗꯣꯛꯃꯤꯟꯅꯁꯤ꯫ ꯑꯔꯥꯟꯕ ꯃꯤ ꯑꯗꯨꯈꯛ ꯃꯔꯅꯥꯏ ꯇꯥꯍꯜꯂꯒ ꯃꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯁꯤ꯫ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯉꯥꯛꯅꯗꯨꯅ ꯏꯪꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯃꯒꯒꯤ ꯃꯔꯛꯇ ꯕꯥꯎꯟꯗꯔꯤ ꯈꯥꯏꯗꯣꯛꯇꯨꯅ ꯐꯦꯟꯁꯤꯡ ꯈꯥꯕꯁꯤ ꯆꯠꯅꯩ꯫ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯃꯐꯝꯁꯤꯡ ꯐꯦꯟꯁꯤꯡ ꯈꯥꯕꯗ ꯊꯤꯡꯂꯤꯕꯁꯤ ꯇꯧꯕꯤꯒꯅꯨ, ꯃꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯃꯁꯛ ꯈꯪꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯕꯥꯎꯟꯗꯔꯤꯒꯤ ꯌꯦꯠꯅꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯅꯤ, ꯃꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯦꯠꯅꯕꯒꯨꯝꯕꯅꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯗ ꯊꯤꯡꯂꯤꯕꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯑꯗꯨ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕꯔꯥ? ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝꯅ ꯄꯪꯂꯩꯗ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕꯔꯥ? ꯐ꯭ꯔꯤꯗꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯂꯩ ꯍꯥꯏꯗꯨꯅ ꯏꯪꯇꯞꯄ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯀꯥꯏꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯄꯉꯥꯡ ꯉꯥꯡꯅꯒꯨꯝꯁꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ MLA ꯖꯣꯏ ꯀꯤꯁꯟꯅ ꯁꯦꯞꯇꯦꯝꯕꯔ 6 ꯑꯅꯟꯠ ꯆꯇꯨꯔꯗꯁꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯍꯥꯏ, ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯁꯥ ꯉꯥꯒꯤ ꯃꯍꯨꯠꯇ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯚꯦꯖꯤꯇꯦꯕꯜ ꯗꯦ ꯍꯥꯏꯅꯁꯨ ꯂꯧꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯆꯥꯁꯤ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯅꯤꯡ ꯑꯃꯗ ꯁꯧꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ꯫ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯃꯤꯌꯥꯝꯗ ꯋꯥꯀꯠꯄꯁꯨ ꯉꯝꯗ꯭ꯔꯕ ꯖꯤꯕꯁꯤꯡꯗꯨꯒꯤ ꯈꯜꯂꯒ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥ ꯑꯃꯗꯤ ꯇꯒꯗꯣꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇ ꯆꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JCI ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ JC ꯗꯤꯄꯤꯀꯥ ꯖꯦꯅ ꯍꯥꯏ, ꯁꯦꯞꯇꯦꯝꯕꯔ 9ꯗꯒꯤ 15 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇ꯭ꯔꯦꯅꯤꯡ, ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ, ꯁ꯭ꯄꯣꯔꯠꯁ ꯑꯃꯁꯨꯡ ꯍꯦꯜꯊ ꯆꯦꯛꯑꯞ, ꯕꯤꯖꯤꯅꯦꯁ ꯐꯣꯀꯁ ꯗꯦꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯏꯕꯤꯛꯁꯟꯗ ꯁꯣꯛꯂꯕꯁꯤꯡ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ, DCꯗ ꯋꯥꯀꯠ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯏꯟꯇꯤꯐꯤꯛ ꯂꯦꯟꯗ ꯁꯔꯚꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯩꯔꯣꯛ ꯈꯨꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯕꯤꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯗ ꯌꯨꯝ ꯏꯪꯈꯣꯜ ꯁꯣꯛꯂꯕ ꯈꯨꯟꯖꯥꯁꯤꯡꯅ ꯉꯔꯥꯡ ꯍꯩꯔꯣꯛ ꯀꯩꯊꯦꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯏꯕꯤꯛꯁꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯇꯨꯡꯗ ADCꯒꯤ ꯍꯩꯔꯣꯛꯀꯤ ꯈꯨꯠꯊꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯍꯜꯂꯒ ꯁꯥꯏꯟꯇꯤꯐꯤꯛ ꯂꯦꯟꯗ ꯁꯔꯚꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯉꯔꯥꯡꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯏꯕꯤꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯁꯔꯚꯦ ꯇꯧꯕꯤꯌꯨ, ꯁ꯭ꯇꯣꯞ ꯁꯦꯂꯦꯛꯇꯤꯚ ꯏꯕꯤꯛꯁꯟ, ꯏꯟꯁꯤꯜꯂꯒ ꯇꯧꯕ ꯏꯕꯤꯛꯁꯟ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯌꯨꯝ ꯏꯪꯈꯣꯜ ꯁꯣꯛꯂꯕ ꯈꯨꯟꯖꯥꯁꯤꯡꯅ DCꯗ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤꯕꯁꯤꯡꯗꯤ ꯍꯟꯗꯛ ꯍꯩꯔꯣꯛ ꯈꯨꯜꯗ ꯏꯕꯤꯛꯁꯟ ꯇꯧꯅꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯕ ꯏꯕꯤꯛꯁꯟ ꯑꯣꯔꯗꯔ ꯅꯠꯇꯦ꯫ ꯑꯣꯔꯗꯔ ꯑꯁꯤ ꯃꯅꯨꯡ ꯃꯄꯥꯜ ꯐꯥꯎꯅ ꯑꯃꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯂꯦꯟꯗ ꯁꯔꯚꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯕꯤꯛꯁꯟ ꯑꯣꯔꯗꯔꯁꯨ ꯅꯠꯇꯦ꯫ ꯍꯟꯗꯛꯀꯤ ꯍꯩꯔꯣꯛꯀꯤ ꯏꯕꯤꯛꯁꯟ ꯑꯣꯔꯗꯔ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯟꯁꯤꯜꯂꯒ ꯇꯧꯕ ꯏꯕꯤꯛꯁꯟ ꯑꯣꯔꯗꯔꯔ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯗ ꯆꯥꯎꯅ ꯑꯀꯤꯕ ꯑꯃꯁꯨꯡ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯕꯤꯛꯁꯟ ꯑꯣꯔꯗꯔ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯍꯩꯔꯣꯛꯀꯤ ꯏꯕꯤꯛꯁꯟ ꯑꯣꯔꯗꯔ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯄ ꯅꯠꯇꯦ, ꯃꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯜꯂꯛꯄ ꯌꯥꯏ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯖꯁꯇꯤꯁ ꯑꯗꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯅ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯖꯕ ꯋꯥꯐꯝꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯕꯤꯛꯁꯟ ꯑꯣꯔꯗꯔ ꯑꯁꯤ ꯀꯛꯊꯠꯄꯤꯌꯨ, ꯑꯗꯨꯒ ꯅꯧꯅ ꯑꯆꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯂꯦꯟꯗ ꯁꯔꯚꯦ ꯑꯃ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯍꯜꯂꯒ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯏꯕꯤꯛꯁꯟ ꯄꯥꯡꯊꯣꯛꯄꯗ ꯆꯞ ꯃꯥꯟꯅꯅ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯄꯥꯡꯊꯣꯛꯄ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯗ ꯃꯔꯝ ꯆꯥꯗꯅ ꯑꯋꯥꯕ ꯄꯤꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯉꯔꯥꯡꯒꯤ ꯋꯥꯀꯠ MIFAM ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ TH ꯂꯤꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯍꯟꯗꯛꯀꯤ ꯍꯩꯔꯣꯛꯀꯤ ꯏꯕꯤꯛꯁꯟꯒꯤ ꯑꯣꯔꯗꯔ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯏꯕꯤꯛꯁꯟ ꯇꯧ ꯍꯥꯏꯕꯁꯤꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯏꯕꯤꯛꯁꯟ ꯇꯧꯔꯕꯁꯨ ꯃꯊꯧ ꯇꯥꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯍꯥꯏꯕꯗ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯦꯡ ꯂꯧꯕ ꯑꯃꯁꯨꯡ ꯂꯝ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕ ꯑꯃꯁꯨꯡ ꯌꯦꯡꯕ ꯆꯪꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯥꯁ ꯂꯦꯟꯗ ꯑꯣꯏꯅ ꯏꯕꯤꯛꯁꯟ ꯃꯊꯧ ꯇꯥꯗꯦ, ꯄꯕ꯭ꯂꯤꯛ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯃꯑꯣꯡꯗ ꯏꯕꯤꯛꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ꯫
इंडिया की प्राइम मिनिस्टर नरेंद्र मोदी थासी की तरह मणिपुर लाक्लबा हाइना लेंगाकी माइकैदगी चुरचानपुर इम्फाल की कंगला मनुंग यावना मफम कया अकन मओंगदा सेमजिन साजिनबगी थबक चथरी हाइरि इंडिया की प्राइम मिनिस्टर नरेंद्र मोदी थासी की तरह लाकनी हाइना थाजनरी हिरम असिगा मरी लेनना लेंगाकी माइकैदगी चुरचानपुर इम्फाल की कंगला मनुंग यावना मफम कया अकन मओंगदा सेमजिन साजिनबगी थबक पाइखतले हिरम असिगी मतंगदा पाउसे सिना फंगबा पाउगी मतुंगना चुरचानपुर की पीस ग्राउंड मनुंगदा ngarangdagi numit panganigi rongi mamangdagi semga sagatpagi thabak paikhatpa haukhibane haujuk mafam aduda war fitting da matam kharagi oigadaba helipad amadi lambi sing semgatli madugi mathakta STC amadi BSF ki camp sing mafam sing aduda semnanaba lambi sing security na ngak sendana semgatli peace ground adu semga sagatpagi thaba adu Guwahati da base lobo lanai company amana paibaga lenana mioi lising tara rom jangadaba 10 stage green room yauna atai mari le naba singna semgot sagal le thawong adu sab manana imphal ge kangla manung da su arang dagi hapta amarung gi mamang dagi semgot sagat pagi thabak satharaki bani hairi pawsin makha taratuna hai karigumba prime minister Narendra Modi na Manipur da lakpa tarabadi Mizoram dagi Churchanpur da hana thunglaraba matung imphal da amuk laklamlaga Delhi ge damak imphal thadokiba yai hairi Maoist haina su khangnariba Naxalite Lalhouba sing ase surrender tawhanba phaba natraga tumna hatriba phawba Modi lengakna tumina leithok loi haina Amit Shah na phongdokhre Maoist haina su khangnariba Naxalite Lalhouba sing ase surrender tawhanba phaba natraga tumna hatriba phawba Modi lengakna tumina leithok loi haina Union Home Minister Amit Shah na phongdokhre wafam ase Chhattisgarh ki Karingota Singsang da chatakiba operation Black Forest asaruk yakiba CRPF Chhattisgarh Police District Reserve Guard amadi Cobra Jawan Singh Butaram okpagi thoramda phongdokhibane Amit Shah na High Prime Minister Modi na lusingba lenga asina India bu Naxal amasung Maoist singdagi free oiba leba ama sungsoi soidana oihangane Operation Black Forest da Jawan Singh na utkiba thawna lingjel thagatpham thoi Operation asida saruk yakiba Jawan Singh ase India ki puwari da ningsing hauragani amadi Chathakiba amadi chathariba anti-Naxal operation sing asigi India ki puwari da golden sector ama oina ningsing hauragani hairi panba yabadi Union Home Minister Amit Shah na mathang sahi ki March thawbugi manungda laiba asidagi Naxal amsung Maoist marup thawna muthatkani haina wasakhibane